HENGLEP primary health center mapu pandaba sasan gi laifam ole aruba na ba ma lakpa matamda Churachandpur yaunaba pubada lambida lekhidaba myoi kya yaukre miyam gi yaifanaba gidamak leiriba primary health center asida matik chaba saf lehanba ngamdriba karigino haina khunja singi thamoida ningamdana hanghauri loinana nurse anina tangkak nainaduna PICSC hingli taknaba mawongda leihobagi fibam amasu chawna leihori Public health centers da basi doctor suwali nurse suwali aduga keno property makhai so karsu leide hojikse adugi mi khungi area gi mayam si adum nabasida keno zamwa basi makhoi leida basi ni haiba phung dokninge doctor leida ba aduga nurse leida ba aduga bed sing su leida ba ni property am karsu leida ba ni hojikse adu building khak dani building su loi sigai gi dore makhoi function dodaba gi keno san changi ok changi ko stop leidaba gi sanjum ga okjum oina dum leikhrabani ing kumja lising amaga chamapan ga humfudra mathoida linkhathiba HENGLEP government high school oza tarani thoina mahairoi chahum hena takpi tambi hori chahi kharagi mamangda school asi hauzik leiriba mafam asida nauna hongdorakhibani nauna sawa school gi building sokchilakli ba sibo pendraduna lenga ki maikidagi building asi semjin haningbagi apamba fongdorakpaga loinana watuna leiriba ozasu tharak haningbagi apamba fongdorakhi Sidai kano na haladi amathakta kano building nataba una saba bi kano ani le adiga sisi 2017 18 raji ta hongso khare sisi building da ga hoji di oya train tho hatli satwa di chahum heleba adiga hoji mak ekoi pamoti trail teachers na adu pameba hoji di ekoi di station hairege ekoi prayer na pambaji Tuna repairing all the trigger new sat to read the Jama Pameba. Es Kulendagi Kula Sitaba, Nona Semba Lambiasi, Nong Taba Matamda, Chatpayada Batanatana, Lambiasida, Ising Honkaya Konunda, Gari Tauraga, Landuna Chathori. Ufulna lighting Oihoba Lambiasi, Lengaki Maikidegi, Semzin Bagi Mami Tahurabasu, Hosik Maki Oinadi, Ontok na Fivam Chada Bahaiba, Aduma Ohori. Lambi asina maram oiraga kunja singna thengnariba awaba kaya upaidi leite wakalabasu tabigadabana tabida punsigi khongchatni khan thamoida khudum suduna mapok simadi lenga ki yaifa thausilgi mami laklaroidra sol hobaga loinana lenga ki mitieng tabu khorang na ngai hori eskulen dagi HENGLEP house 30 kayano 31 kilometers ni eskulen dagi Sisu MLA na ay karadi ay na siyemgini haibani hujik pao kano tabak hodriba se khudmina nungaidaba se phongdo enga sisi manasu kano ay khona lambi siyembio haina wood pibani na wood piba loi khrabani na mana togidaba tabak do tobiradi nungaigidra haina sana adum hajari ngasisa Churachandpur district ki manung chana leiriba HENGLEP khungang ase awat pana pik thanba khungang ama haibadu oire khungang asida thakna chanaba ising mahiloisang amadi ana layeng sang danatana chathuk chasin gi pambai am oiriba lambi asijo onthokpa fibam yang haidaba fibam amada leire lambi asi Churachandpur dagi laklo matung eskulen dagi HENGLEP tagadaba lambi asi kilometer 13 sangba lambi asi onthokpa yang haidaba fibam amada leibaga loina ana layeng sang anaba lakpa matamda Churachandpur tana yengbada lambi da khudung thiba thokdo kaya su thokli awat pana pik thalaba khungang ase lenga ki maike dagi karigumba ahenba mityang changba thoklabadi lenga na thamliba pandam go to hill khungang chache amadi ching chache haina lokhaliba thorang kaya simai pakpa afaba khongthang am oigani cameraman mangsata mo ojikalon paudam jer befu maite karibam times of Manipur HENGLEP